ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯦꯛ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ꯫ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝꯗꯤ ꯂꯣꯠꯆꯒꯦ꯫ ꯑꯩ ꯍꯧꯖꯤꯛ BSc ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ 3ꯅꯤ, ꯅꯨꯄꯥ ꯏꯇꯣꯝꯇꯅꯤ, ꯏꯆꯦ 2 ꯑꯃꯒ꯫ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯣꯔꯦ ꯆꯠꯂꯤꯉꯩ ꯃꯣꯔꯦ ꯀꯔꯕꯥꯔ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯑꯗꯨꯃꯛ ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯨꯡꯉꯥꯏꯔꯝꯃꯦ꯫ ꯑꯩꯒꯤ ꯕꯕꯥꯅ ꯃꯣꯔꯦꯗꯒꯤ ꯄꯣꯠ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯒꯣꯗꯥꯎꯟ ꯑꯣꯏꯅ ꯊꯝꯃꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯄꯣꯠꯁꯤꯡꯗꯣ ꯊꯥꯏ꯫ ꯕꯕꯥꯅ ꯃꯣꯔꯦ ꯀꯔꯕꯥꯔ ꯇꯧꯕꯁꯦ ꯆꯍꯤ 6 ꯁꯨꯔꯛꯑꯝꯃꯦ꯫ ꯃꯇꯝ ꯑꯗꯣ 2015ꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 11 ꯊꯥꯡꯖ ꯅꯨꯃꯤꯠꯅꯦ꯫ ꯕꯕꯥ, ꯏꯃꯥ, ꯆꯦꯆꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯤꯉꯩ ꯑꯩꯅ ꯕꯕꯥꯗ ꯍꯥꯏ, "ꯕꯕꯥ, ꯑꯩ ꯍꯌꯦꯡ ꯃꯣꯔꯦ ꯆꯠꯄꯗꯣ ꯂꯥꯛꯀꯦ, ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯨ ꯊꯥꯔꯕꯅꯤꯅ"꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯗꯒꯤ ꯕꯕꯥꯅ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯦꯜꯂꯦ꯫ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ, "ꯃꯣꯔꯦꯗ ꯌꯥꯝꯅ ꯁꯥꯏ ꯍꯧꯖꯤꯛꯇꯤ, ꯀꯥꯂꯦꯟꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯏꯆꯥꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ?" ꯑꯩꯅ, "ꯋꯥꯔꯣꯏ ꯕꯕꯥ, ꯑꯩ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ, ꯑꯩ ꯂꯥꯛꯀꯦ ꯕꯕꯥ." ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯌꯥꯏꯃꯗꯨꯅ, "ꯑꯉꯥꯡ ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯕ꯭ꯔꯥ?" ꯍꯥꯏꯅ ꯑꯩꯒꯤ ꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯀꯥꯛꯁꯤꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯀꯩꯅꯣ ꯏꯆꯦ, ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯔꯣ?" ꯍꯥꯏꯅ ꯆꯤꯟ ꯈꯨꯝꯃꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯦ ꯌꯥꯏꯃꯁꯦ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯒꯁꯨ ꯑꯗꯨꯝ ꯈꯠꯅꯩ꯫ ꯏꯇꯠ ꯇꯠꯇꯅ ꯏꯆꯦꯒ ꯑꯗꯨꯝꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯏꯃꯥ ꯕꯕꯥꯅ ꯆꯩꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯦꯆꯦꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯐꯦꯠ ꯂꯥꯎꯔꯒ꯫ ꯑꯩꯁꯨ ꯕꯕꯥꯗ, "ꯕꯕꯥ, ꯑꯩ ꯍꯌꯦꯡ ꯆꯠꯄ ꯂꯥꯛꯇꯣꯏꯅꯤꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯌꯦꯡ ꯅꯪ ꯕꯕꯥꯒ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯅꯐꯤ ꯅꯔꯣꯟꯗꯣ ꯁꯨꯗꯣꯛꯎꯆꯣ." ꯑꯩ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯐꯤꯔꯣꯟꯁꯤꯡꯗꯣ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯎꯔꯦ, ꯑꯗꯨꯒ ꯌꯦꯅꯈꯥꯗꯒꯤ ꯈꯨꯗꯦꯡ ꯁꯔꯞ ꯂꯧꯗꯨꯅ ꯑꯩ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯐꯤ ꯁꯨꯕ ꯆꯠꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯏꯔꯨꯖꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯣꯏ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯍꯌꯦꯡꯗꯤ ꯑꯩ ꯃꯣꯔꯦꯗ ꯕꯕꯥꯒ ꯆꯠꯇꯣꯏꯅꯦ, ꯂꯝ ꯀꯣꯏꯕ ꯑꯣꯏꯅ" ꯍꯥꯏ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ "ꯃꯣꯏꯁꯨ ꯂꯥꯛꯀꯦ, ꯅꯣꯏ ꯕꯕꯥꯗ ꯍꯥꯏꯅꯕꯤꯌꯣꯅ" ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯑꯁ, ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦꯅꯦ. ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯀꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯒ ꯕꯕꯥꯗ ꯌꯦꯡꯒꯦ, ꯕꯕꯥꯅ ꯌꯥꯔꯛꯑꯗꯤ ꯅꯣꯏꯁꯨ ꯌꯥꯎꯀꯣ." ꯑꯁꯨꯝꯅ ꯑꯩꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯐꯤꯗꯣ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯑꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯣꯔꯦ ꯆꯠꯅꯤꯡꯉꯦ ꯍꯥꯏ, ꯑꯩꯈꯣꯏ ꯕꯕꯥꯗ ꯂꯥꯛꯀꯦ ꯍꯥꯏꯅꯧ ꯍꯥꯏꯅ" ꯏꯃꯥꯗ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯅ, "ꯑꯁ, ꯅꯪ ꯁꯤꯗꯤꯕ, ꯌꯥꯔꯣꯏ ꯍꯥꯏꯌꯣ, ꯀꯣꯏꯕ ꯆꯠꯄꯁꯤ ꯅꯠꯇꯅ ꯁꯤꯗꯤ, ꯅꯄꯥꯗꯒ ꯍꯥꯏꯔꯨꯅꯨꯀꯣ, ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯖꯔꯁꯅꯤ." ꯑꯩꯁꯨ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯆꯦꯆꯦ ꯑꯅꯤꯅ ꯆꯥꯛꯁꯨ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯆꯥꯛꯁꯪꯗ ꯆꯪꯉꯝꯃꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯆꯦ ꯑꯍꯟꯗꯨꯅ, "ꯕꯨꯡꯉꯣ, ꯅꯪ ꯍꯌꯦꯡ ꯃꯣꯔꯦ ꯆꯠꯄꯗ ꯆꯦꯆꯦꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯅꯣꯅ" ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯆꯦꯆꯦ, ꯆꯦꯆꯦꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯔꯛꯀꯦ." ꯃꯗꯨꯗ ꯆꯦꯆꯦꯅ, "ꯅꯣꯏ ꯆꯦꯆꯦ ꯏꯁꯧꯒꯤꯗꯤ ꯅꯪ ꯀꯩ ꯂꯩꯔꯛꯇꯣꯏꯕ?" ꯑꯩꯁꯨ ꯀꯗꯣꯝꯗꯒꯤ ꯆꯤꯟꯅꯣ ꯈꯪꯗꯦ, "ꯃꯥꯒꯤꯗꯤ ꯌꯣꯡꯖꯥꯎ ꯑꯃ ꯂꯩꯔꯛꯀꯦ" ꯍꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯦ ꯆꯦꯆꯦ ꯌꯥꯏꯃꯗꯨꯅ ꯆꯥꯛꯆꯥ ꯈꯣꯠꯇꯨꯒ ꯇꯧꯔꯒ ꯑꯩꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯐꯔꯛꯄꯅꯦ꯫ ꯑꯩꯁꯨ, "ꯆꯦꯆꯦ, ꯅꯍꯥꯌꯦ ꯊꯥꯗꯣꯛꯑꯣ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯅ" ꯍꯥꯏ꯫ ꯏꯃꯥꯅ ꯈꯥꯝꯗꯣꯛꯑꯝꯃꯦ, ꯑꯗꯨꯒ ꯆꯦꯆꯦꯗ ꯏꯃꯥꯅ ꯆꯩ, "ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯒꯤ ꯐꯥꯒꯤ ꯇꯧꯔꯨꯔꯤꯕꯅꯣ, ꯃꯆꯤꯡ ꯐꯠꯇꯕꯁꯤꯗ" ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯚꯦꯟ ꯊꯧꯅꯕ ꯗ꯭ꯔꯥꯏꯚꯔꯁꯨ ꯂꯥꯛꯑꯝꯃꯦ꯫ ꯗ꯭ꯔꯥꯏꯚꯔ ꯀꯀꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯪ ꯃꯣꯔꯦ ꯆꯠꯄ ꯌꯥꯎꯅꯤ ꯍꯥꯏꯅꯦ?" ꯑꯩꯅ, ꯀꯀꯥ, ꯌꯥꯎꯗꯣꯏꯅꯦ." ꯃꯗꯨꯗ ꯀꯀꯥ ꯑꯗꯨꯅ, "ꯑꯣ, ꯐꯩ ꯐꯩ, ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯤ ꯆꯠꯀꯗꯕꯅꯦ, ꯂꯝꯁꯨ ꯈꯪꯉꯤꯗꯅ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯕꯥꯁꯨ ꯊꯣꯛꯂꯛꯑꯦ, ꯑꯗꯨꯒ ꯑꯩꯅ, "ꯏꯃꯥ, ꯆꯦꯆꯦ ꯍꯣꯏꯗ ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯃꯣꯔꯦ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯃꯣꯔꯦ ꯌꯧꯔꯦ꯫ ꯑꯩꯗꯤ ꯕꯕꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯈꯤ꯫ ꯑꯩ ꯃꯇꯝꯗ ꯐꯣꯟꯁꯨ ꯀꯤꯄꯦꯗ ꯑꯃꯗꯤ ꯄꯥꯏ꯫ ꯑꯩꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯩ ꯂꯩꯔꯧꯒꯦ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯃꯥꯅ,
ꯃꯣꯔꯦꯒꯤ ꯋꯥꯒꯤ ꯎꯇꯣꯡꯆꯥꯛꯇꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯎꯇꯣꯡꯆꯥꯛꯇꯣ 4-5 ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯄꯣꯠ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯣꯔꯦꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯑꯩꯕꯨ ꯀꯣꯏꯕ ꯄꯨꯕꯤꯈꯤ꯫ ꯃꯇꯝꯗꯣ ꯕꯕꯥꯗꯤ ꯐꯣꯟ ꯇꯆ ꯑꯃ ꯄꯥꯏ, ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯒ ꯐꯖ-ꯐꯖꯕ ꯑꯩꯒꯤ ꯐꯣꯇꯣ ꯁꯦꯜꯐꯤ ꯀꯌꯥꯁꯨ ꯑꯩꯅ ꯀꯥꯞꯄꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2 ꯃꯣꯔꯦꯗ ꯂꯩꯈꯤ꯫ ꯅꯨꯃꯤꯠ 4 ꯆꯟꯕꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯅꯨꯃꯤꯠꯇꯣ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯄꯂꯦꯟ ꯂꯝꯈꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯑꯝꯃꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯛꯆꯤꯡ ꯑꯃꯨꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯛꯆꯤꯡꯒꯤ SBI ꯕꯦꯡꯛ ꯃꯅꯥꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯏꯟꯖꯤꯟ ꯇ꯭ꯔꯦꯛꯇꯔ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯚꯦꯟ ꯑꯁꯤꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯈꯣꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯈꯤ꯫ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇꯪ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯁꯣꯔꯣꯛ ꯃꯊꯛꯇ ꯐꯅ ꯁꯥꯡꯅ ꯁꯤꯠꯂꯒ ꯆꯠꯈꯤ꯫ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏ, ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯇꯔꯪ ꯑꯃꯗ ꯂꯩꯈꯤ꯫ ꯅꯥꯀꯣꯡꯒꯁꯦ ꯄꯨꯡꯅꯤꯡ ꯅꯤꯡꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯂꯨꯡꯊꯣꯛꯑꯒ ꯇꯥꯔꯒ ꯂꯩ꯫ ꯑꯩꯅ ꯕꯕꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯏ, ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯕꯕꯥꯗꯤ ꯈꯨꯝꯃꯛꯇꯦ꯫ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯃꯨꯛ ꯀꯧꯕ ꯃꯇꯝꯗꯁꯨ ꯑꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯄꯗ ꯂꯣꯏꯈꯤ꯫ ꯈꯨꯗꯛꯇ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯝꯈꯤ꯫ ꯑꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇ꯭ꯔꯦ꯫ ꯑꯩ ꯂꯧꯊꯣꯛꯄ ꯃꯇꯨꯡ ꯕꯕꯥ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ, ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯀꯛꯆꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯣ ꯃꯗꯨꯗꯤ ꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯀꯀꯥꯒꯤ ꯃꯈꯣꯡꯗꯣ ꯒꯥꯔꯤ ꯊꯣꯝꯖꯤꯟꯕ ꯑꯗꯨꯗ ꯆꯞꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯈꯣꯡꯗꯣ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯛꯆꯤꯡꯒꯤ ꯄꯨꯂꯤꯁ ꯂꯥꯛꯑꯝꯈꯤ, ꯑꯗꯨꯒ ꯃꯌꯥꯝꯒ ꯇꯧꯔꯒ ꯂꯧꯊꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯀꯀꯥ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯑꯩꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ꯫ ꯕꯕꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯦ꯫ ꯑꯁꯨꯝꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ, ꯗ꯭ꯔꯥꯏꯚꯔ ꯀꯀꯥ ꯑꯗꯨꯒꯤ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯈꯣꯡꯗꯣ ꯇꯦꯛꯄꯗꯒꯤ ꯌꯣꯠ ꯐꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯃꯣꯔꯦ ꯀꯔꯕꯥꯔꯗꯣ ꯆꯠꯇ꯭ꯔꯦ꯫ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯐꯈ꯭ꯔꯦ꯫ ꯃꯌꯥꯝ, ꯅꯨꯃꯤꯠꯇꯨꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯣ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯣ ꯍꯤꯡꯍꯧꯈꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯅ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯣꯇꯦꯜ ꯇꯧꯕ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯑꯦ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯎꯈꯤ꯫ ꯆꯦ ꯆꯥꯡ ꯄꯨꯝꯕꯁꯨ ꯇꯥꯟꯊꯣꯛꯑꯕ ꯃꯇꯨꯡ ꯊꯥꯖꯤꯟꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯃꯇꯝꯗꯣ ꯂꯨꯁꯨ ꯀꯣꯛꯈꯤ꯫ ꯑꯁ, ꯑꯩꯅ ꯂꯨ ꯀꯣꯛꯄꯒꯤ ꯁꯛꯇꯣ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯗꯦ, ꯌꯥꯝꯅ ꯊꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯗ ꯃꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ꯫ ꯃꯇꯝꯗꯨꯒꯤ ꯁꯛꯇꯣ ꯃꯌꯥꯝꯅꯒ ꯎꯔꯝꯃꯗꯤ ꯄꯨꯛꯂꯤ ꯄꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯟꯅꯤ ꯍꯥꯏꯕꯒꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯃꯥꯟꯅꯕ 2ꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏꯊꯣꯏ ꯎꯅꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯛꯆꯤꯡꯒꯤ ꯏꯟꯗ꯭ꯔꯥꯅꯤ ꯍꯣꯜꯗ ꯐꯤꯂꯝꯁꯨ ꯌꯦꯡꯃꯤꯟꯅꯈꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅꯤ ꯃꯥꯒ ꯑꯩꯒ ꯁꯥꯟꯅꯈꯤꯕ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯔꯛꯈꯤ, ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯌꯨ ꯍꯥꯏꯅ꯫ ꯏꯕꯥꯅꯤꯁꯦ ꯐꯤꯂꯝ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯑꯩꯒ ꯏꯃꯥꯟꯅꯕ 2ꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯣꯏꯗꯣ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯨꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯅ ꯊꯣꯏꯗꯣ ꯊꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯊꯣꯏꯒ ꯈꯪꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯃꯥꯟꯅꯕ ꯃꯣꯏ 10ꯃꯨꯛꯀꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯊꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯊꯣꯏꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ, ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤꯅ ꯍꯥꯏ꯫ ꯃꯗꯨꯗ ꯊꯣꯏꯅ ꯀꯩꯒꯤꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ? ꯑꯩꯅꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦꯅ ꯍꯪꯉꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯑꯩꯒ ꯆꯦꯜꯂꯒ ꯂꯩꯔꯕꯅꯦ, ꯅꯪ ꯈꯪꯗꯕ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯊꯣꯏꯗ
ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯆꯨꯝꯕ꯭ꯔꯅ ꯍꯪꯉꯦ ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯗꯦ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯒꯤ ꯊꯣꯏꯒ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥꯏꯔꯒ ꯃꯈꯣꯡꯅ ꯀꯥꯎꯔꯛꯈꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯄꯥꯈꯠꯅ ꯆꯦꯟꯈꯤ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯈꯥꯝꯕꯨ ꯈꯥꯝꯗꯣꯛꯑꯝꯈꯤꯗ꯭ꯔꯦ ꯍꯣꯏ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯩꯅ ꯐꯨꯈꯤꯕꯗꯣ ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯣ ꯃꯗꯨ ꯂꯧꯅꯝꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯝꯃꯕꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯃꯥ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯈꯥꯝꯁꯨ ꯈꯥꯝꯃꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯈꯠꯅꯕꯗꯣ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯈꯤ ꯅꯨꯃꯤꯠ ꯇꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯩꯒꯤ ꯆꯝꯄꯜ ꯑꯗꯨꯁꯨ ꯈꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯍꯧꯈꯤ ꯑꯩꯒꯤ ꯐꯨꯔꯤꯠꯁꯨ ꯁꯦꯒꯥꯏꯔꯦ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯅꯤ ꯃꯣꯏꯅ ꯐꯨꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯦꯆꯦ ꯑꯃꯗꯣ ꯃꯉꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯈꯤ ꯑꯩꯒꯤ ꯑꯁꯣꯛꯄ ꯃꯥꯏꯗ ꯄꯣꯝꯂꯤꯕ ꯃꯌꯥꯝꯁꯦ ꯎꯕ ꯃꯇꯝꯗ ꯆꯦꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯕꯨꯡꯉꯣꯅ ꯍꯪꯉꯛꯈꯤ ꯑꯩꯅꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯈꯤ ꯆꯦ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯆꯠꯂꯗꯣꯏꯅꯤꯅ ꯉꯁꯤꯁꯦ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯒ ꯐꯤꯂꯝ ꯌꯦꯡꯁꯦ ꯍꯥꯏꯅꯗꯨꯅ ꯑꯩ ꯎꯅꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯆꯦꯜꯂꯨꯔꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯉꯨꯗ꯭ꯔꯦ ꯅꯨꯄꯤꯗꯨꯒ ꯎꯅꯔꯤꯉꯩ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯂꯥꯛꯄꯗꯒꯤ ꯈꯠꯅꯕꯅꯦ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯆꯦꯆꯦ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯆꯦꯆꯦꯒꯤ ꯆꯝꯄꯜꯗꯣ ꯂꯧꯊꯣꯔꯛꯑꯒ ꯑꯩꯒꯤ ꯊꯨꯟꯗ ꯀꯜꯂꯛꯈꯤ ꯄꯥꯡꯗꯕ ꯒꯗꯥ ꯍꯥꯏꯅ ꯆꯩꯔꯛꯈꯤ ꯑꯩꯁꯨ ꯑꯩꯅ ꯂꯥꯜꯂꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯞꯇ꯭ꯔꯗꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯃ ꯆꯦꯟꯈ꯭ꯔꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯑꯩꯒꯤ ꯄꯥꯎꯗꯣ ꯂꯣꯏꯅ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯉꯥꯡꯈꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ꯭ꯔꯥ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ ꯃꯗꯨꯗ ꯑꯩꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ ꯈꯨꯝꯃꯦ ꯃꯗꯨꯗꯒꯤ ꯆꯦꯆꯦ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯐꯣꯟꯗꯣ ꯂꯧꯈꯤ ꯑꯗꯨꯒ ꯊꯣꯏꯗ ꯈꯨꯗꯛ ꯑꯗꯨꯗ ꯐꯣꯟ ꯇꯧꯋꯦ ꯊꯣꯏꯁꯨ ꯐꯣꯟꯗꯣ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯔꯛꯑꯝꯃꯦ ꯑꯗꯨꯒ ꯂꯥꯎ ꯊꯥꯗꯨꯅ ꯆꯦꯆꯦꯅ ꯍꯦꯛꯇ ꯉꯥꯡꯊꯛꯈꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯍꯌꯦꯡ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯟꯒꯗꯕꯅꯦ ꯅꯪꯅ ꯎꯅꯁꯦꯅ ꯀꯧꯔꯒ ꯏꯅꯥꯎꯄꯥꯕꯨ ꯐꯣꯟꯕ ꯍꯥꯠꯀꯦ ꯇꯧꯍꯟꯕ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯕꯁꯦ ꯃꯁꯤ ꯑꯩꯅ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯆꯩꯈꯤ ꯃꯗꯨꯗ ꯊꯣꯏꯁꯨ ꯑꯩ ꯂꯥꯜꯂꯦ ꯆꯦꯆꯦꯅ ꯍꯥꯏꯔꯛꯈꯤ ꯆꯦꯆꯦꯅ ꯑꯃꯨꯛ ꯀꯩꯒꯤ ꯂꯥꯟꯕꯅꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯣ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯌꯦꯡ ꯀꯝꯗꯧꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯆꯦꯟꯕꯁꯦ ꯌꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯆꯦꯆꯦꯅ ꯉꯥꯡꯈꯤ ꯊꯣꯏꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯜꯂꯦꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯊꯣꯏ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦꯅ ꯍꯥꯏꯖꯧ ꯍꯥꯏꯌꯣ ꯃꯁꯤꯗꯒꯤ ꯊꯣꯏꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯀꯟꯐꯔꯦꯟꯁꯇꯨ ꯊꯥꯔꯛꯈꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦꯅ ꯍꯥꯏꯍꯟꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯃꯤ ꯀꯌꯥꯗꯤ ꯎꯁꯤꯠꯇꯦ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯑꯆꯪꯕ ꯄꯩꯁꯥꯗꯣ ꯀꯌꯥꯅꯣ ꯄꯤꯖꯒꯦ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨꯗ ꯆꯦꯆꯦꯅ ꯀꯔꯤ ꯎꯁꯤꯠꯇꯕ ꯅꯪ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ ꯅꯪ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯒꯅꯤꯅ ꯍꯥꯏꯈꯤ ꯅꯨꯄꯥꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯉꯥꯡꯉꯛꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯥꯁꯨ ꯀꯦꯁꯇꯣ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯑꯣ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯈꯨꯗꯛꯇꯨꯗ ꯊꯝꯈꯤ ꯃꯗꯨꯗ ꯏꯃꯥ ꯕꯕꯥꯅ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯍꯣꯏꯅꯁꯨ ꯋꯥꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯐꯥꯊꯔꯝꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯩ ꯏꯁꯥꯁꯦ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯛꯄꯗꯒꯤ ꯆꯦꯆꯦ ꯍꯥꯟꯅ ꯑꯩꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯍꯤꯒꯥꯏ ꯌꯥꯕꯤꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯨ ꯆꯠꯇ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄ ꯄꯨꯝꯕ ꯀꯥꯏꯕ ꯑꯗꯨꯗ ꯑꯩ ꯊꯣꯏꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯁꯤꯝꯁꯨ ꯑꯗꯨꯃꯛ ꯊꯨꯗꯦꯛꯈ꯭ꯔꯦ
ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯁꯨꯝ ꯊꯕꯛ ꯑꯇꯩ ꯑꯇꯣꯞꯄ ꯊꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯥꯏꯔꯟꯒꯤ ꯌꯣꯠꯀꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯄ ꯍꯧꯈꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯈꯔ ꯄꯥꯏꯖꯕ ꯉꯝꯖꯈꯤ ꯃꯇꯝꯗꯣ ꯑꯩꯒꯤ ꯆꯦꯆꯦ ꯑꯃꯁꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯦꯞꯅꯈꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯂꯨꯍꯣꯡꯄꯣꯛꯀꯤ ꯑꯋꯨꯡꯄꯣꯛꯀꯤ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯃꯥ ꯕꯕꯥꯅ ꯍꯣꯇꯦꯜ ꯇꯧꯕ ꯑꯁꯤꯅꯗꯤ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯆꯠꯄ ꯍꯧꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯦ ꯀꯅꯥꯗꯒꯤꯅꯣ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯉꯦ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯨ ꯃꯁꯤꯁꯨ ꯄꯨꯁꯤꯜꯂꯝꯃꯦ ꯏꯃꯥ ꯕꯕꯥ ꯑꯩ ꯇꯧꯔꯒ ꯕꯦꯡꯛꯇꯒꯤ ꯍꯞꯇꯥꯒꯤ ꯁꯦꯜꯍꯨꯟꯕꯤꯁꯨ ꯂꯧꯔꯝꯃꯦ ꯂꯥꯛ 1.5 ꯑꯗꯨꯁꯨ ꯍꯞꯇꯥꯒꯤ ꯑꯣꯏꯅ 4,000 ꯊꯤꯔꯝꯃꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯍꯞꯇꯥꯒꯤ ꯁꯦꯜꯍꯨꯟꯕꯤ ꯂꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯇꯦꯛ ꯄꯩꯁꯥ ꯈꯣꯝꯖꯤꯟꯗꯨꯅ ꯑꯩꯒꯤ ꯏꯆꯦ ꯌꯥꯃꯗꯣ ꯂꯨꯍꯣꯡꯈꯤ ꯏꯆꯦꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥ ꯁꯤꯡꯗꯕꯗꯤ ꯌꯥꯗꯦ ꯕꯦꯡꯛꯇꯒꯤ ꯂꯧꯔꯨꯕ ꯂꯣꯟ ꯍꯞꯇꯥ ꯈꯨꯗꯤꯡ ꯁꯤꯡꯉꯛꯄ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯈꯤ ꯑꯗꯨꯕꯨ ꯉꯝꯅꯅꯕ ꯑꯩꯅ ꯊꯕꯛ ꯆꯠꯇꯨꯅ ꯏꯃꯥ ꯕꯕꯥꯅ ꯍꯣꯇꯦꯜꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯅ ꯂꯣꯏꯅ ꯉꯝꯅꯕꯕꯨꯗꯤ ꯁꯤꯜꯂꯝꯃꯦ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯋꯥꯏ ꯑꯁꯨꯝꯅ ꯋꯥꯅ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯦ ꯑꯍꯟꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯔꯥꯏꯝꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯌꯣꯠꯀꯤ ꯊꯕꯛ ꯇꯣꯛꯊꯣꯛꯇꯨꯅ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯃꯤꯁꯇ꯭ꯔꯤꯒꯤ ꯊꯥꯛ ꯐꯥꯎꯕ ꯑꯩ ꯌꯧꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯧꯔꯤꯕ ꯕꯣꯔꯣ ꯑꯗꯨꯅꯁꯨ ꯄꯩꯁꯥꯁꯨ ꯆꯥꯎꯅ ꯅꯣꯡꯃꯗ ꯂꯨꯄꯥ 700 ꯄꯥꯟꯕꯤꯔꯝꯃꯦ ꯑꯁꯨꯝꯅ ꯊꯥꯗ 10,000 ꯃꯌꯥꯗꯤ ꯑꯗꯨꯃꯛ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯕꯦꯡꯛꯒꯤ ꯂꯣꯟ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯗꯨꯅ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯖꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯦ ꯑꯃꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯥꯡ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯅꯦꯝꯅ ꯏꯆꯦꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯣꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ ꯑꯋꯥꯕ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯋꯥꯕ ꯑꯃꯃꯨꯛ ꯊꯨꯡꯂꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯄꯨꯡ 11 ꯈꯔꯗꯤ ꯍꯦꯜꯂꯝꯂꯅꯤ ꯑꯩꯒꯤ ꯏꯆꯦꯗꯣ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯕꯨꯡꯉꯣ ꯆꯤꯆꯦ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯣ ꯆꯤꯆꯦꯁꯦ ꯌꯥꯝꯅ ꯋꯥꯔꯦꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯆꯤꯆꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ ꯏꯆꯦ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯕꯕꯥ ꯆꯤꯆꯦ ꯂꯣꯏꯅ ꯂꯩꯔꯤꯌꯦ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯕꯥꯏꯗꯣ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯆꯤꯆꯦꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯆꯤꯆꯦꯗꯣ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯀꯛꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯈꯤ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏ ꯑꯩ ꯅꯨꯃꯤꯠꯇꯣ ꯐꯣꯟꯁꯨ ꯍꯜꯂꯒ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯆꯤꯆꯦꯗꯣ ꯐꯣꯟꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯏꯆꯦꯁꯦ ꯀꯩꯝꯇ ꯇꯧꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒꯗꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯗꯣ ꯌꯨꯝꯗ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯄꯅꯦ ꯃꯗꯨꯗ ꯏꯆꯦꯗꯣ ꯊꯣꯡꯒꯥꯟꯗ ꯆꯪꯉꯛꯈꯤ ꯑꯩ ꯏꯆꯦ ꯎꯕ ꯃꯇꯝꯗ ꯆꯤꯆꯦ ꯍꯥꯏꯅ ꯀꯧꯋꯦ ꯆꯤꯆꯦꯁꯨ ꯕꯨꯡꯉꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩꯅ ꯏꯆꯦ ꯑꯩ ꯊꯕꯛ ꯆꯠꯀꯦ ꯇꯧꯕꯅꯦ ꯏꯕꯥꯏꯒ ꯈꯟꯅ ꯆꯩꯅꯗ꯭ꯔꯕꯣ ꯏꯆꯦꯅ ꯕꯨꯡꯉꯣ ꯅꯪ ꯊꯕꯛꯇꯣ ꯉꯁꯤ ꯆꯠꯂꯨꯔꯅꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯤꯆꯦꯒ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯦ ꯆꯤꯆꯦꯒ ꯑꯩꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ ꯆꯤꯆꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯄꯒ ꯂꯩꯈꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯀꯧꯔꯒ ꯆꯤꯆꯦꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯆꯤꯆꯦꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ ꯃꯁꯤꯗꯒꯤ ꯆꯤꯆꯦꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯛꯈꯤ ꯑꯩ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯈꯤ ꯃꯌꯥꯝ ꯏꯕꯥꯏꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯤꯜꯂꯦ ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯈꯥꯏꯅꯅꯕ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯦꯅ ꯅꯨꯡꯇꯤꯒꯤ ꯀꯞꯄꯗꯣ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯁꯦ
ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯃꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯗꯕꯁꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩ ꯏꯆꯦꯒꯤ ꯃꯇꯧ ꯎꯔꯒ ꯈꯟꯖꯈꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯉꯛꯇ꯭ꯔꯥ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯃꯥ ꯑꯩꯁꯦ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯝꯕꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤ꯫ ꯑꯩ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯂꯣꯠꯆꯒꯦ꯫ ꯃꯥꯒꯤ ꯃꯤꯡꯁꯦ ꯂꯇꯥ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯂꯇꯥ ꯏꯕꯥꯅꯤꯁꯦ ꯊꯥ ꯈꯔ ꯍꯦꯜꯂꯦ ꯅꯨꯡꯁꯤꯅꯕ, ꯑꯗꯨꯕꯨ ꯁꯛꯇꯤ ꯎꯅꯗ꯭ꯔꯤ, ꯐꯣꯇꯣꯗꯕꯨꯗꯤ ꯎꯔꯦ꯫ ꯂꯇꯥꯒ ꯑꯩꯒꯁꯦ ꯑꯍꯥꯟꯕ ꯎꯅꯕ ꯃꯇꯝꯗ ꯑꯩ ꯃꯥꯕꯨ ꯆꯦꯟꯈꯤ꯫ ꯆꯦꯜꯂꯕ ꯃꯇꯨꯡ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯍꯟꯕ ꯍꯜꯂꯛꯇꯨꯅ ꯕꯕꯥꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯞꯅ ꯑꯩꯕꯨ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯏ ꯕꯥꯖꯤꯅ ꯂꯝꯕꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ"꯫ ꯑꯗꯨꯗ ꯑꯩꯅ "ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯕꯕꯥ? ꯕꯥꯖꯤꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ?" ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ "ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯣꯏ ꯕꯥꯖꯤ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯃꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦꯅ ꯍꯥꯏ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯦꯅ ꯍꯥꯏ꯫ ꯑꯉꯥꯡꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯊꯅꯝꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯕꯅꯦꯅ ꯍꯥꯏ꯫ ꯀꯃꯥꯏ ꯇꯧꯅꯤ?" ꯕꯕꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯇꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯑꯩ ꯇꯣꯛꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ, ꯈꯥꯏꯗꯣꯛꯅꯕꯁꯨ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯖꯠꯀꯤ ꯑꯃꯗꯤ ꯃꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯩꯅ ꯕꯕꯥꯗ "ꯕꯕꯥ, ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯇꯥꯗ ꯍꯥꯏꯒꯨꯝꯁꯦ" ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯂꯧꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯃꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯇꯥ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯇꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯂꯇꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯩ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯍꯪꯉꯝꯗꯦ꯫ ꯃꯥꯅꯁꯨ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃ ꯂꯣꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯇꯥꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯦ꯫ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯇ꯭ꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯗꯅ ꯆꯠꯈꯤ꯫ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯇꯧꯋꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯕꯣꯔ ꯑꯗꯨꯅ "ꯉꯥꯏꯍꯥꯛ ꯐꯝꯈꯣ, ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯥꯔꯟ ꯇꯥꯕ ꯈꯔꯗꯤ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯚꯥꯏ, ꯑꯩꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯑꯩ ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥꯗꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯚꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ? ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯐꯣꯇꯣꯒ ꯌꯥꯎꯕ꯭ꯔꯣ? ꯑꯝꯇ ꯌꯦꯡꯒꯦꯅ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ "ꯍꯣꯏ ꯚꯥꯏꯅ" ꯍꯥꯏꯔꯒ ꯂꯇꯥ ꯏꯕꯥꯅꯤꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯍꯜꯂꯝꯃꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯁꯤꯅ "ꯚꯥꯏ, ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯦ. ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤꯅꯦ. ꯑꯩ ꯂꯨꯍꯣꯡꯕꯕꯨ ꯆꯠꯂꯨꯏꯅꯦ" ꯍꯥꯏꯅ ꯃꯔꯣ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯣ ꯃꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯚꯥꯏꯒ ꯀꯃꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯈꯪꯉꯕꯅꯦ꯫ ꯑꯗꯨꯕꯨ ꯈꯛꯁꯤꯟꯅꯗꯕ ꯁꯥꯗꯨꯅ "ꯑꯁ ꯚꯥꯏ, ꯌꯥꯔꯦꯗ ꯑꯃꯨꯛ ꯀꯥꯏꯍꯧꯔꯛꯑꯅꯣ. ꯚꯥꯏꯕꯨ ꯉꯥꯎꯔꯕꯣ? ꯚꯥꯏꯁꯦ ꯅꯤꯁꯥ ꯐꯖꯅ ꯄꯥꯜꯂ ꯃꯥꯜꯂꯦꯗꯅ" ꯍꯥꯏꯈꯤ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅꯁꯨ "ꯑꯁ, ꯅꯪꯒꯤ ꯋꯥꯗꯣ ꯀꯥꯏꯗꯦꯅꯣ? ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯄ ꯃꯇꯥꯡ ꯆꯥꯗꯦꯁꯦ. ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯦ." ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯀꯟꯅ ꯃꯔꯩ ꯇꯧꯔꯛꯈꯤ, ꯀꯔꯦꯝꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯏꯁꯥꯁꯦ ꯐꯤꯛ ꯂꯥꯎꯅ ꯁꯥꯎꯒꯠꯂꯦ꯫ ꯑꯩꯅ ꯍꯥꯏ "ꯁꯤ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯈꯥꯝꯃꯦ꯫ ꯃꯇꯝꯗꯣ ꯏꯃꯥꯟꯅꯕꯗꯨꯗꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯗ꯭ꯔꯦ, ꯃꯁꯥꯗꯣ ꯐꯖꯅ ꯌꯨ ꯉꯥꯎꯔꯦ꯫ ꯑꯩ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯑꯗꯨꯃ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯇꯦꯟꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏ꯫ ꯂꯇꯥꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤ, ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜꯁꯦ ꯃꯑꯣꯡ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ "ꯇꯥꯝꯆꯥ, ꯀꯩꯗꯧꯔꯒꯦꯅ" ꯍꯪꯉꯛꯑꯦ꯫ ꯑꯩ "ꯀꯩꯁꯨ ꯇꯧꯗꯦ"
ꯅꯪ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯑꯁꯦ, ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯅ ꯍꯥꯏ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥꯔꯨꯔꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯆꯥꯗ ꯌꯥꯔꯣꯏꯒ ꯇꯥꯝꯆꯥ ꯑꯩ ꯆꯥꯛ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯔ ꯁꯥꯎꯅ ꯍꯥꯏ, ꯍꯦ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯦꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯁꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯈꯤ꯫ ꯑꯩ ꯑꯁꯥꯎꯕꯅ ꯆꯤꯟꯁꯦ ꯊꯤꯈꯤ꯫ ꯑꯩꯅ ꯂꯥꯎꯅ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯨꯝꯗꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯩꯗꯧꯅꯔꯤꯅꯣ ꯅꯣꯏꯕꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ, ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ, ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯔꯨꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ, ꯂꯨꯍꯣꯡꯕ ꯍꯜꯂꯛꯑꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯤꯅꯤ꯫ ꯃꯗꯨꯗ ꯆꯦꯆꯦꯅ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯆꯦꯆꯦ ꯑꯃꯗꯤ ꯏꯃꯥ ꯕꯕꯥ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯔꯁꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯇꯨꯝꯃꯣꯔ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯔꯟ ꯇꯧꯒꯅꯨꯀꯣ, ꯏꯃꯧꯁꯦ ꯃꯤꯔꯣꯜꯂꯕꯅꯦ, ꯍꯧꯖꯤꯛ ꯈꯟꯅ ꯆꯩꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯁꯨ ꯆꯦꯆꯦ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯥꯝꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯤꯈꯤ꯫ ꯃꯗꯣ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯊꯕ ꯉꯝꯍꯧꯗꯕꯅꯦ꯫ ꯑꯩꯅ ꯋꯥꯔꯤꯗꯣ ꯂꯤꯔꯨꯕ ꯃꯇꯝꯗꯒꯤ ꯃꯥ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯗꯨꯅ ꯀꯞꯇꯨꯅ ꯑꯩ ꯂꯥꯜꯂꯦ ꯇꯥꯝꯆꯥ, ꯑꯩ ꯗꯥꯗ ꯃꯤꯅꯝꯈ꯭ꯔꯦ, ꯑꯩ ꯇꯥꯝꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯐꯥꯊꯩ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯍꯥꯛ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯀꯞꯍꯟꯕ, ꯃꯊꯥ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯈꯟꯗꯨꯅ ꯌꯥꯔꯦꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯁꯦ, ꯑꯩꯅ ꯁꯥꯎꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯋꯥ ꯂꯣꯠꯄꯒꯤꯅꯦ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥ ꯂꯣꯠꯇꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯃꯥ ꯃꯊꯥ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯗꯣꯛꯇꯔꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯊꯥ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯇꯤꯚꯤ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈꯤ꯫ ꯗꯣꯛꯇꯔ ꯌꯧꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯌꯥ ꯂꯥꯛꯏ꯫ ꯗꯣꯛꯇꯔꯅ ꯍꯌꯦꯡꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯩꯁꯥ ꯊꯤꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯇꯨꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏꯕ ꯑꯣꯖꯥ ꯕꯣꯔꯣ ꯑꯗꯨꯗꯁꯨ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯄꯩꯁꯥ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯄꯨꯐꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯦ ꯅꯛꯅꯕ ꯃꯤꯉꯣꯟꯗꯒꯤ ꯍꯪꯕꯕꯨꯗꯤ ꯃꯤꯇꯣꯞꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ꯫ ꯑꯩ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯏꯃꯥ ꯕꯕꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯗ ꯆꯠꯇꯨꯅ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ MLA ꯑꯗꯨꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10,000 ꯄꯥꯡꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯞꯆꯔꯣꯏꯒꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯔꯤ ꯃꯇꯥ ꯀꯌꯥꯗꯁꯨ ꯍꯪꯗꯨꯅ ꯄꯩꯁా ꯈꯔ ꯈꯣꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯩ ꯂꯨꯄꯥ 50,000ꯗꯤ ꯁꯥꯒꯠꯄ ꯉꯝꯂꯦ꯫ ꯃꯗꯨ ꯄꯨꯔꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯃꯥꯅ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯤꯍꯨꯟꯁꯤꯁꯨ ꯀꯟꯅ ꯆꯣꯡꯉꯦ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯉꯣꯟꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯖꯈꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯎꯕ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯃꯃꯥ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯞ ꯂꯣꯟꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅ ꯊꯥ 9 ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯊꯋꯥꯏꯗꯣ ꯑꯉꯥꯡꯈꯥꯎꯗ ꯄꯣꯝꯃꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯦꯟꯁꯔꯅꯦ ꯍꯥꯏꯕ ꯈꯪꯉꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯉꯟꯅ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯦ ꯌꯥꯝꯃꯅ ꯃꯆꯥ ꯁꯛꯅ ꯁꯦꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥ ꯆꯦꯆꯦꯅꯕꯨꯗꯤ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕꯁꯨ ꯍꯥꯏ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯇꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫
ꯑꯔꯣꯏꯕꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯁꯦꯡ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟ ꯂꯤꯊꯣꯛꯄꯤꯌꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯊꯣꯛꯄꯤꯌꯨ ꯃꯗꯨꯗ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ